ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯃꯔꯨꯞ ꯃꯄꯥꯡ ꯏꯆꯦ-ꯏꯆꯜ ꯃꯌꯥꯝꯅ ꯆꯥꯅꯔꯤꯕ ꯑꯦꯟꯁꯥꯡ ꯑꯁꯤꯗ ꯃꯔꯣꯏ ꯃꯔꯥꯡ ꯃꯁꯥꯂꯥ ꯊꯥꯛꯇ꯭ꯔꯒꯗꯤ ꯑꯦꯟꯁꯥꯡ ꯑꯗꯨ ꯃꯍꯥꯎ ꯊꯣꯛꯇꯦ ꯍꯥꯏꯕꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯈꯪꯅꯔꯤ꯫ ꯉꯥ ꯊꯣꯡꯕꯅꯤ ꯈꯪꯗꯦ, ꯁꯥ ꯊꯣꯡꯕꯅꯤ ꯈꯪꯗꯦ, ꯃꯌꯥꯝꯒꯤ ꯋꯥꯈꯜꯗ ꯑꯃꯗꯤ ꯃꯁꯥꯂꯥ ꯍꯥꯏꯔꯒꯗꯤ MDH ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯃꯗꯤ ꯇꯤꯚꯤꯒꯤ ꯑꯦꯗꯚꯔꯇꯥꯏꯖꯃꯦꯟꯗ ꯑꯍꯟ ꯑꯃ ꯃꯌꯥꯝꯅ ꯇꯣꯏꯅ ꯇꯣꯏꯅ ꯎꯔꯤꯕ ꯑꯗꯨ MDH ꯀꯝꯄꯅꯤ ꯑꯗꯨꯒꯤ CEO ꯑꯃꯗꯤ ꯑꯣꯅꯔꯅꯤ꯫ ꯑꯍꯜ ꯑꯁꯤꯒꯤ ꯃꯤꯡꯅ ꯃꯍꯥꯁꯦ ꯙꯔꯝꯄꯥꯜ ꯒꯨꯂꯥꯇꯤ꯫ ꯙꯔꯝꯄꯥꯜ ꯑꯁꯤꯒꯤ ꯀꯝꯄꯅꯤ ꯑꯁꯤ ꯌꯥꯝ ꯋꯥꯅ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯀ꯭ꯂꯥꯁ 5 ꯐꯥꯎꯕꯇ ꯇꯝꯈꯤꯕ ꯙꯔꯝꯄꯥꯜꯅ ꯍꯧꯖꯤꯛ 2000 ꯀꯔꯣꯔꯒꯤ ꯃꯄꯨ ꯑꯣꯏꯔꯤ꯫ 1923ꯗ ꯁꯤꯌꯥꯜꯀꯣꯠ ꯄꯥꯀꯤꯁꯇꯥꯟꯗ ꯙꯔꯝꯄꯥꯜ ꯄꯣꯛꯈꯤꯔꯝꯃꯤ꯫ ꯃꯄꯥꯒꯤ ꯃꯃꯤꯡ ꯆꯨꯅꯤꯂꯥꯜ ꯒꯨꯂꯥꯇꯤ꯫ ꯃꯄꯥ ꯑꯗꯨ ꯁꯣꯁꯤꯌꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯊꯕꯛ ꯇꯧꯔꯕ ꯃꯤ, ꯃꯗꯨꯗ ꯃꯄꯥꯅ ꯃꯍꯥꯁ꯭ꯌꯥꯟ ꯗꯤ ꯍꯠꯇꯤ ꯄ꯭ꯔꯥꯏꯚꯦꯠ ꯂꯤꯃꯤꯇꯦꯗ ꯗꯤꯒꯤ ꯃꯤꯔꯆꯤ ꯋꯥꯂꯦ ꯀꯧꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃ ꯇꯧꯈꯤꯔꯝꯃꯤ꯫ ꯙꯔꯝꯄꯥꯜ ꯂꯥꯏꯔꯤꯛꯇ ꯄꯨꯛꯅꯤꯡ ꯆꯪꯂꯝꯗꯦ, ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯀ꯭ꯂꯥꯁ 5 ꯐꯥꯎꯕꯗ ꯇꯝꯂꯒ ꯃꯗꯨꯗꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯇꯣꯛꯂꯕ ꯃꯇꯨꯡ ꯃꯄꯥꯒꯤ ꯕꯤꯖꯤꯅꯦꯁꯇ ꯃꯇꯦꯡ ꯇꯧꯔꯝꯃꯤ꯫ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡ ꯏꯟꯗꯤꯌꯥ ꯄꯥꯀꯤꯁꯇꯥꯟ ꯈꯥꯏꯗꯣꯛꯄ ꯃꯇꯨꯡ 7 ꯁꯦꯞꯇꯦꯝꯕꯔ 1947ꯗ ꯙꯔꯝꯄꯥꯜꯒꯤ ꯐꯦꯃꯤꯂꯤ ꯏꯟꯗꯤꯌꯥꯗ ꯂꯩꯈꯤꯔꯝꯃꯤ꯫ ꯂꯩꯐꯝ ꯂꯩꯈꯤꯗꯕꯗꯒꯤ ꯄꯟꯖꯥꯕꯀꯤ ꯑꯃ꯭ꯔꯤꯠꯁꯔꯒꯤ ꯔꯤꯐ꯭ꯌꯨꯖꯤ ꯀꯦꯝꯞ ꯑꯃꯗ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯄꯥꯅ ꯍꯧꯒꯠꯂꯝꯕ ꯀꯔꯣꯕꯥꯔ ꯑꯗꯨ ꯃꯇꯝ ꯑꯗꯨꯗ ꯃꯨꯠꯈꯤꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯐꯦꯃꯤꯂꯤ ꯑꯗꯨ ꯑꯋꯥꯕ ꯇꯥꯔꯝꯃꯤ꯫ ꯏꯃꯨꯡ ꯃꯅꯨꯡ ꯍꯤꯡꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯍꯥꯏꯅ ꯗꯦꯜꯂꯤꯗ ꯂꯥꯛꯈꯤꯔꯝꯃꯤ꯫ ꯗꯦꯜꯂꯤꯗꯁꯨ ꯙꯔꯝꯄꯥꯜ ꯊꯕꯛ ꯐꯪꯈꯤꯔꯝꯗꯦ꯫ ꯃꯤꯉꯣꯟꯗꯒꯤ ꯁꯦꯜ ꯈꯔ ꯄꯨꯔꯒ ꯁꯪꯒꯣꯜ ꯒꯥꯔꯤ ꯑꯃ ꯂꯩꯈꯤꯔꯝꯃꯤ ꯑꯃꯗꯤ ꯀꯣꯅꯣꯠ ꯄ꯭ꯂꯦꯁꯗꯒꯤ ꯀꯔꯣꯜ ꯕꯥꯒ ꯗꯦꯜꯂꯤꯒꯤ ꯃꯅꯨꯡꯗ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨ ꯇꯣꯡꯂꯒ ꯁꯦꯜ ꯇꯥꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒꯤꯁꯨ ꯁꯦꯜ ꯌꯥꯝꯅ ꯐꯪꯂꯝꯗꯕꯅ ꯑꯃꯗꯤ ꯐꯪꯂꯤꯕ ꯁꯦꯜ ꯑꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨ ꯑꯋꯥꯠ ꯑꯄꯥ ꯀꯣꯟꯅꯔꯝꯗꯦ꯫ 1948ꯇ ꯗꯦꯜꯂꯤꯒꯤ ꯀꯔꯣꯜ ꯕꯥꯒꯇ ꯃꯄꯥꯕꯨꯡꯅ ꯍꯥꯟꯅ ꯇꯧꯔꯝꯕ ꯃꯁꯥꯂꯥꯒꯤ ꯀꯔꯣꯕꯥꯔ ꯑꯗꯨ ꯑꯃꯨꯛ ꯍꯧꯗꯣꯛꯈꯤꯔꯝꯃꯤ ꯑꯃꯗꯤ ꯌꯨꯝ ꯃꯆꯥ ꯑꯃꯗ ꯕꯤꯖꯤꯅꯦꯁ ꯑꯗꯨ ꯇꯧꯈꯤꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯙꯔꯝꯄꯥꯜ ꯍꯥꯟꯅꯒꯤ ꯃꯄꯥꯕꯨꯡꯒꯤ ꯃꯇꯦꯡ ꯇꯧꯔꯝꯕꯅꯤꯅ ꯅꯣꯂꯦꯖ ꯂꯩꯕꯅ ꯀꯥꯟꯅꯕ ꯐꯪꯈꯤ꯫ ꯁꯦꯜ ꯇꯨꯡꯁꯤꯜꯂꯕ ꯃꯇꯨꯡ 1953ꯗ ꯗꯦꯜꯂꯤꯒꯤ ꯆꯥꯟꯗꯅꯤ ꯆꯧꯛꯇ ꯑꯅꯤꯁꯨꯕ ꯗꯨꯀꯥꯟ ꯍꯥꯡꯗꯣꯛꯈꯤ꯫ 1954ꯗ ꯔꯨꯄꯥꯛ ꯁ꯭ꯇꯣꯔꯁ ꯍꯥꯏꯅꯁꯨ ꯑꯅꯧꯕ ꯗꯨꯀꯥꯟ ꯑꯃꯁꯨ ꯍꯥꯡꯗꯣꯛꯈꯤ ꯑꯃꯗꯤ ꯃꯗꯨ ꯏꯟꯗꯤꯌꯥꯒꯤ ꯑꯍꯥꯟꯕ ꯃꯣꯗꯔꯟ ꯃꯁꯥꯂꯥ ꯗꯨꯀꯥꯟ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯙꯔꯝꯄꯥꯜꯅ ꯑꯐꯕ ꯋꯥꯈꯜꯂꯣꯟꯒ ꯂꯣꯏꯅꯅ ꯔꯨꯄꯥꯛ ꯁ꯭ꯇꯣꯔꯁ ꯑꯗꯨ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡ ꯃꯌꯥꯝꯕꯗ ꯁꯤꯟꯅꯈꯤ ꯑꯗꯨꯒ 1959ꯗ ꯃꯁꯥꯒꯤ ꯐꯦꯛꯇꯔꯤ ꯑꯣꯏꯅ MDH ꯍꯥꯏꯅ ꯂꯤꯡꯈꯠꯈꯤ꯫ MDH ꯍꯥꯏꯕꯗꯤ ꯃꯍꯥꯁ꯭ꯌꯥꯟ ꯗꯤ ꯍꯠꯇꯤ ꯄ꯭ꯔꯥꯏꯚꯦꯠ ꯂꯤꯃꯤꯇꯦꯗꯅꯤ꯫ ꯕꯤꯖꯤꯅꯦꯁꯇ ꯑꯦꯛꯁꯄꯔꯤꯌꯦꯟꯁ ꯂꯩꯕꯅ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡ ꯆꯥꯎꯈꯠꯄ ꯕꯤꯖꯤꯅꯦꯁ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ MDH ꯃꯁꯥꯂꯥ ꯍꯧꯖꯤꯛ ꯃꯥꯂꯦꯝ ꯄꯨꯝꯕ ꯁ꯭ꯋꯤꯠꯖꯔꯂꯦꯟ, USA, ꯖꯄꯥꯟ, ꯀꯦꯅꯥꯗꯥ, ꯌꯨꯔꯣꯞ, ꯁꯥꯎꯠ ꯏꯁ ꯑꯦꯁꯤꯌꯥ, UAE, ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥ ꯑꯃꯗꯤ ꯀꯟꯇ꯭ꯔꯤꯁ 100 ꯍꯦꯟꯅꯗ ꯁꯄ꯭ꯂꯥꯏ ꯄꯤꯔꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯚꯥꯔꯠ ꯑꯃꯗꯤ ꯃꯥꯂꯦꯝ ꯄꯨꯝꯕꯗ ꯃꯌꯥꯝꯅ ꯁꯛ ꯈꯪꯅꯔꯤ꯫ ꯙꯔꯝꯄꯥꯜ ꯍꯧꯖꯤꯛ ꯃꯁꯥꯒꯤ ꯆꯍꯤ 35 ꯁꯨꯔꯦ ꯑꯃꯗꯤ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯔꯤ꯫ ꯃꯥꯂꯦꯝ ꯄꯨꯝꯕꯗ ꯃꯁꯥꯂꯥꯒꯤ ꯅꯝꯕꯔ 1 ꯑꯣꯏꯔꯤꯕ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯇꯣꯏꯅ ꯇꯤꯚꯤ ꯑꯦꯗꯚꯔꯇꯥꯏꯖꯃꯦꯟꯇꯁꯨ ꯎꯔꯤ꯫ ꯙꯔꯝꯄꯥꯜꯒꯤ ꯅꯨꯡꯁꯤꯕ ꯍꯥꯏꯔꯒꯗꯤ ꯑꯁꯤꯗꯒꯤ ꯐꯪꯂꯤꯕ ꯁꯦꯜ ꯈꯔꯗꯤ ꯃꯌꯥꯝꯒꯤ ꯂꯩꯇ ꯂꯥꯏꯔ ꯑꯃꯗꯤ ꯁ꯭ꯀꯨꯜ ꯍꯣꯁꯄꯤꯇꯥꯜ ꯀꯌꯥ ꯑꯃ ꯂꯤꯡꯈꯠꯂꯤ꯫ ꯊꯃꯣꯏ ꯆꯥꯎꯔꯕ ꯃꯤꯁꯛ ꯑꯁꯤ ꯀꯨꯏꯅ ꯁꯥꯡꯅ ꯄꯨꯟꯁꯤꯕ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯏꯁꯣꯔꯗ ꯅꯤꯖꯔꯤ꯫ ꯁꯪꯒꯣꯜ ꯒꯥꯔꯤ ꯊꯧꯔꯒ ꯁꯦꯜ ꯇꯥꯟꯕ ꯃꯤ ꯑꯃꯅ ꯍꯧꯖꯤꯛ 2000 ꯀꯔꯣꯔꯒꯤ ꯃꯄꯨ ꯑꯣꯏꯔꯒ ꯑꯩꯈꯣꯏꯁꯨ ꯀꯔꯤꯒꯤ ꯉꯝꯂꯣꯏ? ꯁꯣꯏꯗꯅꯃꯛꯀꯤ ꯉꯝꯒꯅꯤ꯫ ꯃꯤꯑꯣꯏꯕꯅ ꯍꯣꯠꯅꯕꯕꯨ ꯍꯣꯠꯅꯔꯒꯗꯤ ꯅꯣꯡꯃ ꯅꯠꯇ꯭ꯔ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ꯫ ꯏꯔꯝꯗꯝ ꯑꯁꯤꯗꯁꯨ ꯙꯔꯝꯄꯥꯜꯒꯨꯝꯕ ꯊꯣꯛꯂꯣꯏ ꯍꯥꯏꯕ ꯂꯩꯇꯦ꯫ ꯍꯣꯠꯅꯕꯕꯨ ꯀꯜꯂꯕꯗꯤ, ꯏꯁꯥꯗ ꯊꯥꯖꯕ ꯊꯝꯂꯒꯗꯤ ꯁꯣꯏꯗꯅꯃꯛ ꯂꯩꯒꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯕ ꯊꯝꯂꯒ ꯃꯌꯥꯝ ꯍꯣꯠꯅꯃꯤꯟꯅꯁꯤ ꯏꯔꯝꯗꯝꯒꯤꯗꯃꯛ꯫ ꯔꯤꯀꯦꯁ ꯇꯦꯛꯅꯤꯛ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯒꯗꯤ ꯊꯦꯡꯛ ꯌꯨ, ꯇꯧꯕꯤꯗ꯭ꯔꯒꯗꯤ ꯇꯧꯕꯤꯌꯨ
amadi all bell buttons nambiyu, video sibu like tawbiyu, loina friends mayamda WhatsApp Facebook ki through the share tawbiyu. Mayam nuaina lebiyu, haramna lebiyu. Thank you so much video yang bibigidamak mayambo hanna hanna thagatchari.